ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯔk꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯋꯥꯏ ꯇꯥꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤ, ꯑꯃꯨꯛꯁꯨ ꯅꯣꯛꯆꯔꯤ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ꯫ ꯃꯆꯥ ꯊꯣꯏ, ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯂꯣꯏꯔꯦ ꯏꯃꯥꯆꯥ, ꯑꯇꯩ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ? ꯑꯩ ꯂꯩꯔꯤꯀꯥꯟꯗ ꯂꯣꯏꯅ ꯇꯧꯔꯝꯃꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯑꯩ ꯆꯠꯈ꯭ꯔꯒ ꯏꯃꯥꯆꯥꯅ ꯊꯟꯇ ꯉꯥꯏꯔꯒ ꯑꯃꯨꯛ ꯋꯥꯔꯅꯤꯌꯦ꯫ ꯑꯦ ꯌꯥꯔꯦꯗ ꯂꯣꯏꯔꯦ, ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥꯅ ꯂꯥꯛꯑꯣ꯫ ꯁꯦ ꯉꯁꯤꯒꯤꯅꯤ, ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯏꯃꯥꯆꯥ, ꯑꯩ ꯂꯣꯏꯅ ꯂꯧꯔꯔꯣꯏꯒꯦ, ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯒ ꯂꯧꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯣꯡꯃꯒꯤ ꯈꯔ ꯊꯝꯖꯤꯟꯕꯤꯌꯣ ꯏꯃꯥꯆꯥꯅ꯫ ꯍꯣꯏ ꯐꯩ, ꯑꯗꯨꯅ ꯇꯧꯕꯗꯨꯅ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯌꯧꯕꯒ ꯅꯃꯥꯅ ꯂꯧꯕꯤꯈ꯭ꯔꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯟꯊꯤꯅ ꯆꯠꯂꯨ ꯌꯨꯝ ꯌꯧꯅꯕ꯫ ꯌꯨꯝꯗ ꯅꯃꯥꯒ ꯅꯧꯄꯥꯒꯅ ꯉꯥꯡꯂꯕꯁꯨ ꯈꯨꯝꯂꯨꯅꯨ, ꯃꯥꯟꯅꯔꯨꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥꯆꯥ꯫ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯊꯧꯅꯥ ꯂꯩꯕꯤꯅꯤ, ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯕꯤꯅꯤ꯫ ꯃꯝꯂꯤ ꯇꯧꯔꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯄ꯭ꯔꯦꯃꯥꯗꯣ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯍꯜꯂꯛꯇꯦꯕꯁꯦ, ꯑꯩꯅ ꯉꯁꯤꯁꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯎ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈ꯭ꯔꯤꯕꯅꯦꯕ, ꯏꯋꯥ ꯂꯧꯕꯤꯗꯦꯕ꯫ ꯑꯩꯈꯣꯏꯗꯤ ꯄꯣꯛꯇꯕꯤꯅꯤꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯑꯇꯥꯛꯅꯍꯜꯂꯦ꯫ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ, ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯗꯧꯅꯤ꯫ ꯍꯥꯏ ꯇꯣꯝꯕ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯁꯨꯝ ꯀꯥꯗꯨꯗ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯒꯟꯖꯥ ꯊꯛꯂꯤꯕ꯭ꯔꯣ ꯍꯥ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯃꯥ? ꯉꯥꯏꯍꯥꯛꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯒꯦ ꯇꯧꯕꯁꯦ ꯌꯦꯠꯂꯤꯌꯦ ꯑꯣꯏꯕ꯫ ꯃꯣꯟꯗ꯭ꯔꯪꯗ ꯉꯥꯎꯕ ꯏꯕꯨꯡꯉꯣ, ꯒꯟꯖꯥ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯤꯔꯤꯕꯅꯤꯅꯦ꯫ ꯍꯦ, ꯃꯆꯦ ꯁꯥꯕꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤ, ꯁꯨꯃꯥꯡ ꯋꯥꯏꯁꯦ ꯅꯪ ꯈꯔ ꯁꯤꯠꯆꯤꯜꯂꯨꯁꯦ, ꯏꯃꯥ ꯉꯝꯗ꯭ꯔꯦ꯫ ꯊꯦꯡꯂꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ? ꯌꯨꯝꯒꯤ ꯊꯕꯛꯁꯤꯅ ꯀꯅꯥꯅ ꯇꯧꯅꯤꯅ ꯇꯧꯔꯤꯅꯣ ꯃꯥꯒꯤꯗꯨꯕꯣ? ꯏꯃꯥ, ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ, ꯑꯝꯇ ꯌꯦꯜꯂꯛꯀꯅꯨ꯫ ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯤꯗꯀꯣ, ꯈꯪꯅꯤꯗꯅ ꯂꯥꯛꯈꯤꯁꯅꯨ ꯃꯥꯕꯨꯗꯤ꯫ ꯏꯃꯥ, ꯑꯩ ꯇꯧꯔꯒꯦ, ꯉꯁꯤꯁꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯕꯅꯤ, ꯊꯕꯛꯅ ꯌꯥꯗ꯭ꯔꯦ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯒꯨꯟ ꯈꯪꯕꯖꯥꯠꯅꯤ꯫ ꯃꯤꯒꯤ ꯊꯕꯛꯅꯤ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ, ꯌꯨꯝꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯁꯨꯅꯤꯡꯗꯕꯅ, ꯁꯦꯜ ꯐꯪꯂꯣꯏꯗꯕꯅꯤꯅ ꯀꯔꯥꯏꯗꯒꯤ ꯁꯨꯅꯤꯡꯂꯅꯤ? ꯑꯩꯅ ꯀꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤꯅꯦ, ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯕꯨ ꯑꯅꯧꯕꯔꯣ? ꯑꯗꯨꯒꯁꯨ ꯑꯩ ꯇꯧꯔꯒꯦ ꯏꯃꯥ ꯀꯀꯥ ꯍꯥꯏꯗꯅ, ꯃꯅꯥ ꯂꯧꯕꯒꯤ ꯊꯕꯛꯁꯤꯗꯤ ꯍꯩꯈ꯭ꯔꯕ, ꯄꯣꯛꯄꯗꯒꯤꯕꯨ ꯌꯥꯎꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣ? ꯃꯆꯥꯊꯣꯏ ꯈꯨꯝꯂꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ, ꯁꯣꯛꯂꯨꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ꯫ ꯃꯆꯥꯊꯣꯏ ꯈꯨꯝꯂꯝꯗꯦ, ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯀꯣꯟ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯃꯥꯗꯤ ꯄꯩꯊꯣꯛꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯤꯅꯤ ꯃꯥꯗꯤ, ꯃꯃꯥꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯍꯦꯛ ꯄꯨꯔꯛꯄꯗꯒꯤ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ꯫ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯥꯁꯨ ꯆꯦꯜꯂꯛꯄ ꯃꯧꯄꯥꯅ ꯑꯗꯨꯝ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥ ꯂꯩꯇꯕ ꯑꯃꯒꯨꯝ, ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯪꯗ ꯂꯦꯜꯂꯛꯄ ꯑꯣꯏꯕꯅ ꯊꯧꯅꯥꯗꯤ ꯌꯥꯝꯅ ꯂꯩ꯫ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯔꯤꯜ ꯈꯥꯏ, ꯑꯅꯝ ꯀꯜꯂꯤ, ꯃꯤꯅ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯗꯦ꯫ ꯃꯄꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ, ꯊꯥ 2-3 ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯁꯨ ꯀꯨꯏꯅ ꯂꯩꯇꯦ, ꯑꯗꯨꯝ ꯆꯠꯈꯤ꯫ ꯇꯣꯝꯕ, ꯏꯃꯥꯒꯤ ꯇꯣꯝꯕ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯣꯏ, ꯁꯤꯗ ꯂꯥꯎꯅꯦ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯃꯃꯥꯡꯒꯤ ꯅꯪꯒ ꯇꯤꯟꯅꯕ ꯏꯆꯦ ꯃꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯅꯦ, ꯁꯦꯜꯀꯁꯤ ꯌꯥꯝꯅ ꯄꯨꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯣꯏꯔꯣꯏꯗꯕ ꯃꯤꯅꯤꯗ, ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯁꯤ ꯀꯥꯏꯅ ꯍꯧꯔꯨꯕ ꯌꯥꯗꯧ ꯃꯤ ꯅꯠꯇꯦ꯫ ꯃꯣꯏ ꯃꯃꯥ ꯉꯛꯀ꯭ꯔꯥ ꯃꯥꯟꯕꯤꯗꯨꯅ ꯆꯤꯛꯀꯦꯕꯨ ꯇꯧꯋꯦ, ꯀꯨꯏꯔꯦꯗ ꯄꯨꯟꯈꯤꯗꯕ ꯏꯃꯥ꯫ ꯏꯁ, ꯃꯣꯏꯅ ꯀꯔꯤ ꯍꯦꯟꯗꯅ ꯑꯩꯒꯤ ꯏꯆꯥꯒꯁꯨ ꯄꯨꯜꯍꯟꯅꯤꯡꯗ꯭ꯔꯤꯕ? ꯁꯛꯇ ꯆꯨꯗ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩ ꯄꯣꯟꯇꯦ꯫ ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯁꯨꯔꯒ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯉꯝꯈ꯭ꯔꯦ, ꯅꯪꯗꯤ ꯃꯁꯤꯗ ꯒꯟꯖꯥ ꯈꯛꯇꯅꯤ ꯎꯔꯤꯕ ꯃꯤꯠꯇꯨꯗ꯫ ꯏꯃꯥ, ꯅꯪꯒꯤ ꯃꯤꯒꯤ ꯃꯆꯥꯅ ꯀꯩꯅꯣꯝ ꯇꯧꯕ ꯌꯥꯗꯦ, ꯉꯥꯡꯗꯣꯏ ꯇꯧꯕꯗꯣ ꯇꯧꯔꯅꯨꯀꯣ, ꯑꯩ ꯇꯥꯅꯤꯡꯗꯦꯕ꯫ ꯇꯥꯅꯤꯡꯉꯣꯏ, ꯅꯪ ꯑꯐꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏꯌꯦꯕ꯫ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯏꯃꯥ, ꯑꯩ ꯏꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯁꯦ ꯍꯥꯏꯅꯈꯤꯕꯅꯤ ꯉꯁꯤ, ꯁꯦල් ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯈꯔ ꯄꯤꯔꯣ ꯏꯃꯥ꯫ ꯅꯈꯣꯏꯒꯤ ꯒꯟꯖꯥꯒꯤ ꯂꯨꯞꯇꯨꯔꯣ? ꯑꯩꯉꯣꯟꯗ ꯁꯦꯜꯀ ꯑꯃꯠꯇ ꯂꯩꯇꯦꯀꯣ, ꯅꯆꯦ ꯁꯥꯕꯤꯗꯨꯗ ꯍꯥꯏꯌꯨ, ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯏꯆꯦ, ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯦ? ꯈꯨꯝꯃꯣꯏ, ꯃꯅꯥꯁꯦ ꯄꯪꯁꯤꯟꯅꯕ ꯍꯩꯈ꯭ꯔꯕꯅꯤ꯫ ꯀꯧꯕ꯭ꯔꯥ ꯇꯣꯝꯕ? ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ? ꯁꯦꯜ ꯈꯤꯇ ꯄꯤꯔꯣ꯫ ꯍꯩꯃꯥ, ꯑꯩꯉꯣꯟꯗꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦꯍꯦ,
ngarang imada loina pikrabani aina bo hairi leite dani khara ko pikro sum ngangna bodo tandro nang bo mi top sunate nopani pani ije kokpiro ima engonda di amata leitre numit khudingi phangakpa sel khuding ima da piri badudi aduna taba tongan basel di engonda amata leiti aina bo hairi leiroi bamta naupa ina khanna ngamdaba ima aibu ijena mopa moina khanda bisa ngasi di ima suraba natro hayang pa balaglaga loyen tamgani na kaina tomba nang nangang liba dubo ise bo leirabadi piroidro ise na nangbu kayam nungsi kayam phaningi aduga na ngasi ngang liba mayam sibu karino nang na puliba mi singdo leikai sigi oktaba warak pangam draba ngaktani nang makhoi ga pullabadi manglani ibungo kariya ai gi zabu oktaba haidia nang na kem pharage haiminai nu biya na mai da khupak sin thajlakani lamja nang na so ai gi za sana matum sibu oktaba haidi kari ha ima tomba bu okte habenate maga tinari ba loinari bada okte habene makhoi ga sum loinari badi ekhoi tomba sa manglani habene nang na kayam pharadana na ma du bili sat lauduna nau tha sanaraga toksina ba haidoriye yeningde chalu minai du bi maza thai nungai jate ngang liba singdo adubo tasin bana masaru oirak labani tumina tasin dona mathau chatkre prema sumacha atomba bu themjin biduna selfie daga thadokre tanja duda laikai du dalaiba senjau paiba tomsa gi masan pa lemba du hek lagle ine prema khana anong korlik lisina ta tomsa gi masa lemba gi khonjel mangkreda thong ahoba sidagi amuk tabu yengkhige as oirameni kari khumdawrino aibo ine tadrabo ho ine haima lemba nang laklibro ka khalause mangol sida yari ne ekhoi pabana selo sona laklibane puthokpiro sendoi piraktise kuiramale ne hoi kuire adubani ibunga pithongna batawraklage nang ma masolang khoidagi halaktri mabu hek halaklabadi adum pithokpa yarabani ngaibagi ngaiba khara ngairo yaroi deine asu koina ngairabasibu ine suna sokmunda khangbajani ko leina pithokningdaba myauri kai kandage sum ngangnarisibu ine ikaidro ama mangi talu khoigi manakta laktuna sanade dum lepsili haiba paw phang koine mi ge ton beselna pithokningde aduga sana lupa lepsindana hera ibungo sel thopom thopo sumna adum thau adati natte mi ge khongthang khuding yengselido thabak yam leitaba mali mi ge seldi singdoni khangdraga aikhoi ba thabak leitaba kaidi kaino haine ngasi ge namita selfie dragana karino areiba ma pidaba yaro kari leite nangonda pinaba nangna puge hairagana isa nupido minayo hendau tangaire farine puthorodana dudi laklingisida pujakrage si haiduna yam usitaba mino amanoi tanjaru dam basa thoi sunung thelgi matam oibaga latana hai saningi haiduna nawab hekpa lakpani sumangda ngangnari badu taraduna sauna khumlei karino imana haribadu bo aisibu kari oina ubirage mingonda adum hekta haribadu bo noina sel tonaraga nupi aibu sanapokumna thawai pandaba amagumna hekta ubadi tawbigano ibi ama sakhen biya noigi nama asibadugi layeng naba khotnabada natro mingondagi sel pukribado ima aigi imado leiringe matamdadi asumna ikhoi wadi nangna hainingisi ai lakpadagi nakhoi ware siro asukoibasi karida soikhigadagi haiduna senarakpagi tarine ngasi asumna badanam tawrise phai khangidana adu yoradi namana sakona khanaro aigi pidodu piro thengkre ai thabak yam lehori soida kuin lebi yabanate talemba selse kaya pido bolei ke khoina thoi yamida sendoi pido basu kuire aduna punna pathoktradi haiba ngamdre adu ai khoi gisu thabak suwinaba mi walibane nang oirasu yaida khara koptholaga loire natrani ne hoi adune hairi base aina sel oina piba sungamde kari khalige thoi nangbo ngasidagi ekta horasu yai hauji ekta chalase ega puna kari haige ha khangakpani noigi wakhanto leisabi ebu kari oina ubagino nachinduna aduna haribado sel toli haiduna mi oina udabado tawgano talemba seldo khara inkhalangnaba tawge ngasigidi hanbiro minaina binangna so adumna ngangbu yabra ha adumna ingonda ngangbu yabra ba phai aina habi yadrabanina handaki thasi loidringeda mathoi marep loina pigadamne ai thalorapada lakani lembada usitaba mityeng amaga loina
ꯌꯥꯝ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯔꯕ꯭ꯔꯣ ꯍꯥ ꯐꯔꯝꯃꯅꯤꯕꯁꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯤꯡꯗꯧꯔꯤꯒꯦ ꯅꯪ ꯃꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯕ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯃꯆꯥꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯃꯥꯗꯨ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯍꯧꯔꯤ꯫ ꯃꯆꯥꯊꯣꯏꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯃꯪꯗꯨꯅ ꯂꯥꯛꯄꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯗꯣ ꯎꯔꯨꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯥꯡꯒꯜꯗ ꯃꯀꯣꯛꯇꯨꯅ ꯍꯦꯛ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯏꯃꯥ ꯁꯣꯏꯈꯤꯕꯅꯦ ꯑꯩ ꯑꯣꯏꯃ ꯀꯅꯥꯅꯣ ꯑꯁꯨꯛ ꯃꯃꯤꯠ ꯑꯣꯟꯗꯕꯁꯤꯕꯣ ꯑꯌꯣ ꯅꯤꯡꯊꯦꯝꯗꯣ ꯈꯨꯗꯤ ꯊꯤꯗꯨꯅ ꯎꯞꯂꯒ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯊꯣꯏꯗꯤ ꯄꯥꯈꯠꯅ ꯁꯣꯛꯄ꯭ꯔꯣ ꯏꯕꯨꯡ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝ ꯅꯨꯖꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯑꯅꯥꯕꯒ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅ ꯈꯜꯂꯤ ꯉꯥꯎꯖꯥꯠꯂꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯁꯤꯕꯣ ꯏꯕꯨꯡ ꯁꯣꯛꯄ꯭ꯔꯣ ꯏꯕꯨꯡ ꯍꯥ ꯅꯥꯗꯤꯌꯦ ꯁꯣꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯩ ꯀꯩꯝ ꯇꯧꯗꯦꯕ ꯏꯆꯟ ꯍꯩꯃꯥ ꯉꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯁꯣꯛꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯗꯨꯅ ꯇꯨꯃꯤꯟ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯏꯃꯥ ꯏꯃꯥ ꯑꯩ ꯌꯧꯔꯛꯂꯦ꯫ ꯍꯩꯃꯥ ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ ꯐꯔꯦꯗ ꯑꯩꯗꯤ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯋꯥꯔꯄꯣꯠꯅꯤ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯐꯤ ꯍꯣꯡꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯔꯪ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯂꯥꯛꯑꯣ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯅꯆꯟꯅ ꯀꯔꯤꯅꯣ ꯁꯦꯝꯂꯤꯕꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯆꯜꯁꯤꯒꯁꯨ ꯁꯛꯈꯪꯅꯧ꯫ ꯏꯆꯜ ꯍꯥꯏꯕ ꯃꯆꯥꯊꯣꯏ ꯀꯧꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯔꯦ꯫ ꯃꯥꯅ ꯅꯪ ꯂꯩꯇ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯛꯂꯤꯁꯦ ꯃꯥꯒꯤ ꯃꯇꯦꯡꯅ ꯉꯝꯂꯤꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯆꯜꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯃꯥꯆꯥ ꯁꯤꯕꯨ ꯇꯥ ꯅꯤꯡꯊꯦꯝꯂꯣ? ꯃꯥꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕꯗꯒꯤ ꯎꯅꯗ꯭ꯔꯕꯅꯤꯅ ꯈꯪꯂꯔꯣꯏ꯫ ꯄꯦꯃꯥ ꯉꯁꯤꯗꯤ ꯅꯕꯨꯡ ꯂꯥꯛꯄꯒꯤ ꯉꯥ ꯆꯥꯁꯤ ꯏꯃꯥꯆꯥ ꯉꯥ ꯂꯩꯔꯨꯒꯦ ꯅꯪꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯤꯜꯂꯝꯃꯨ ꯉꯟꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯁꯤ ꯅꯪꯁꯨ ꯍꯟꯕ ꯊꯦꯡꯈꯤꯅꯤ꯫ ꯑꯍꯣꯏ ꯏꯃꯥꯆꯥ꯫ ꯂꯇꯥꯗꯣ ꯉꯥ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯅꯨꯄꯤ ꯃꯥꯕꯨ ꯍꯨꯔꯥꯟ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯈꯪꯂꯕ ꯃꯆꯥꯊꯣꯏꯅ ꯈꯜꯂꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯌꯥꯝ ꯍꯨꯔꯥꯟ ꯌꯦꯡꯂꯤꯁꯤꯕꯣ ꯑꯁ ꯇꯟꯗꯧꯔꯤꯗ ꯑꯩꯕꯨ ꯆꯠꯈ꯭ꯔꯁꯤꯔꯥ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯗꯨꯁꯨ ꯏꯃꯥꯆꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯃꯇ ꯉꯥꯡꯗ꯭ꯔꯗꯤ ꯑꯩ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯇꯥ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯑꯩ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯟꯒꯦ꯫ ꯄꯣꯊꯥꯔꯤꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯗꯅ ꯋꯥꯗꯧꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯈꯪꯏ ꯅꯨꯄꯤ ꯃꯥ ꯏꯀꯥꯏꯔꯦ ꯍꯥꯏꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯥꯊꯣꯏꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯦꯡꯂꯝꯃꯤ꯫ ꯂꯇꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯂꯇꯥ ꯍꯣꯏꯁꯨ ꯊꯤꯟꯕꯤꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤꯅꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕꯒ ꯌꯥꯝꯅ ꯈꯪꯗ꯭ꯔꯕꯅꯦ꯫ ꯅꯃꯥ ꯂꯧꯗꯅ ꯌꯨꯝꯗꯅ ꯀꯩꯗꯧꯔꯤ ꯀꯔꯤ ꯊꯕꯛ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯗ꯭ꯔꯦ꯫ ꯆꯥꯛꯀ ꯄꯤꯖꯔꯣꯏ ꯅꯪ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯕꯨ ꯏꯁꯣꯝ ꯌꯣꯛꯄꯁꯦ ꯅꯣꯡꯃꯗꯤ ꯏꯃꯥꯏꯁꯦ ꯈꯨꯗꯧꯔꯤꯌꯦ꯫ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯏꯃꯥꯆꯥꯅ ꯌꯥꯗꯕꯒꯤ ꯊꯦꯡꯈꯤꯕꯅꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯆꯩꯕ ꯈꯨꯗꯤꯡ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯆꯩꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯗꯣ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯅꯦ ꯁꯨꯝ ꯆꯤꯡꯊꯣꯛꯂꯒ ꯉꯥꯡꯕꯁꯦ ꯅꯆꯥ ꯇꯥꯕ ꯉꯝꯗꯦ꯫ ꯀꯔꯤ ꯆꯤꯡꯊꯣꯛꯇꯧꯔꯤ ꯅꯔꯝ ꯆꯠꯇꯨꯅ ꯉꯥꯡꯂꯤꯕꯅꯦ ꯃꯆꯥ ꯐꯠꯇꯕ ꯄꯣꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯆꯤꯡꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯆꯥꯊꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯇꯝꯗꯗꯤ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯈꯥꯡꯖꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯤꯜ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯏꯃꯥ? ꯑꯩꯒꯤ ꯏꯃꯥꯕꯨ ꯆꯤꯡꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯌꯦꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯣꯏꯒꯤ ꯅꯃꯥꯅ ꯆꯥꯅ ꯌꯦꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯕꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯊꯣꯛꯂꯒ ꯉꯥꯡꯕꯗꯤ ꯃꯆꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯌꯥꯔꯣꯏ꯫ ꯍꯔꯦ ꯀꯔꯤꯅꯦꯒꯤ ꯁꯤꯗꯤ ꯑꯩꯒꯤ ꯆꯤꯡꯊꯣꯛꯇꯒ ꯈꯨꯝꯂꯗꯅ ꯍꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯅꯦ ꯏꯕꯦꯝꯃ ꯅꯃꯥꯗꯨꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯈ꯭ꯔꯤꯕꯅꯤ ꯈꯪꯕ꯭ꯔꯥ? ꯅꯃꯥꯗꯨꯅꯅꯦ ꯃꯨꯟꯈ꯭ꯔꯤꯕꯗꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯃꯨꯟꯕꯤꯈꯤꯕꯗꯣ ꯅꯃꯥꯗꯨꯅ ꯈꯪꯉꯕ? ꯃꯗꯨꯗꯕꯨ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯅꯃꯥ ꯅꯤꯡꯕꯤ ꯃꯆꯥꯅꯤꯅꯦ ꯌꯣꯛꯄꯤꯔꯤꯕ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯅꯃꯥꯅꯤ ꯈꯟꯗꯦ
ꯑꯗꯨꯒ ꯁꯤꯈ꯭ꯔꯕꯤꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯇꯧꯕꯤꯔꯛꯀꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯅꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯣꯗꯅ ꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯃꯥꯅ ꯃꯆꯥꯊꯣꯏꯕꯨ ꯐꯨꯕꯤꯔꯝꯃꯤ ꯃꯆꯥꯊꯣꯏ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯀꯞꯂꯗꯨꯅ ꯃꯃꯥꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯄꯗ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯒꯤ ꯐꯛꯂꯥꯡꯗꯨ ꯁꯨꯖꯤꯟꯗꯨꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯁꯨ ꯒꯟꯖꯥ ꯆꯤꯡꯂꯨꯕꯒꯤ ꯉꯥꯎꯔꯤ ꯆꯪꯂꯛꯄꯗ ꯇꯧꯔꯤꯕꯗꯨ ꯎꯔꯦ ꯄ꯭ꯔꯦꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯄ ꯎꯕꯗ ꯇꯧꯁꯤꯟꯅꯗꯨꯅ ꯀꯞꯁꯤꯟꯅꯔꯤ ꯑꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ ꯑꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯩ ꯆꯤꯡꯈꯠꯀꯦꯁꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯣ ꯏꯃꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯇꯞꯅ ꯆꯤꯡꯈꯠꯂꯨꯁꯦ ꯀꯣꯛꯁꯦ ꯌꯩꯁꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯅꯥꯔꯦ ꯃꯤꯅꯥꯏꯅꯕꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯑꯩ ꯂꯩꯅ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯇꯧꯕ ꯅꯠꯇꯤꯛꯂꯣ ꯈꯪꯒꯅꯤ ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯦ ꯅꯪ ꯇꯣꯝꯕꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯃꯆꯦꯗꯣ ꯐꯨꯖꯤꯜꯂꯤ ꯅꯤꯁꯥꯅ ꯂꯥꯛꯍꯜꯂꯕ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯆꯦꯕꯨ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯗ ꯊꯤꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯂꯩꯍꯧꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯏꯅ ꯄꯨꯡꯉꯥꯡꯉꯥ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯍꯟꯅꯁꯨ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯆꯥꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯣ ꯆꯩꯅꯥ ꯈꯣꯟꯅ ꯉꯥꯎꯔꯦ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯅꯁꯨ ꯃꯍꯥꯛ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯊꯋꯥꯏ ꯊꯥꯔꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯄꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯈꯣꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯋꯥꯕꯅ ꯍꯦꯟꯈꯤꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯁꯨꯝ ꯊꯣꯛꯂꯨꯕꯅꯤ ꯂꯩꯃꯥꯏꯗ ꯅꯨꯄꯤ ꯑꯃ ꯍꯥꯏꯊꯈꯤꯕꯗꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯊꯣꯏ ꯑꯣꯏꯔꯝꯂꯕꯗ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯏꯃꯥ ꯇꯥꯔꯕꯣ ꯑꯝꯇ ꯊꯣꯛꯂꯣ ꯑꯣ ꯏꯃꯥ ꯑꯝꯇ ꯊꯣꯛꯂꯣ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯗꯨꯕꯣ ꯑꯦ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯁꯨꯝ ꯍꯪꯉ ꯂꯩꯔꯅꯣ ꯏꯃꯥ ꯃꯆꯥꯊꯣꯏꯅꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯕꯤꯔꯣ ꯂꯇꯥꯏ ꯏꯁꯤꯡ ꯂꯧꯔꯗꯨꯅ ꯍꯣꯕꯦ ꯆꯦꯜꯂꯛꯇꯨꯅ ꯅꯠꯇꯦ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯣ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯁꯤꯅ ꯀꯩꯗꯧꯕꯒꯤꯅꯣ ꯀꯅꯥꯅ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣꯕ ꯏꯆꯥꯁꯤꯗ ꯈꯪꯗꯦ ꯏꯃꯥ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯂꯦꯛꯊꯈꯤꯕꯗꯨꯗ ꯌꯦꯡꯂꯨꯕꯅꯦ ꯑꯗꯨꯒ ꯃꯆꯥꯊꯣꯏ ꯑꯣꯏꯔꯝꯃꯤ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯨꯛꯇ ꯇꯧꯈꯤꯁꯤ ꯏꯃꯥ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯉꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯃꯆꯥꯊꯣꯏꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯒ ꯄꯣꯊꯥꯍꯜꯂꯤ ꯉꯥꯏꯍꯥꯛ ꯕꯦꯝꯃ ꯅꯁꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯁꯤ ꯐꯤꯁꯤꯗꯤ ꯍꯣꯡꯂꯁꯤ ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯏꯃꯥ ꯅꯪꯒꯤ ꯍꯣꯡꯅꯕ ꯐꯤ ꯂꯧꯔꯨꯒꯦ ꯈꯨꯝꯕ ꯉꯝꯗꯦ ꯅꯨꯄꯤꯗꯣ ꯃꯁꯥꯗꯣ ꯆꯩꯅꯥꯅ ꯌꯣꯝꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯤ ꯀꯞꯂꯅꯨꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯁꯦꯡꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯃꯁꯥꯗꯣ ꯈꯤꯇꯪ ꯐꯔꯛꯂꯕꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯑꯗꯨꯒ ꯅꯣꯏ ꯄꯥꯕ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎꯁꯦ ꯁꯣꯝꯗꯅ ꯃꯆꯥ ꯊꯣꯏꯅ ꯂꯩꯇ꯭ꯔꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯄ꯭ꯔꯦꯃꯥꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯈꯔꯒ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯦ ꯊꯪꯅꯕꯒꯤ ꯃꯧ ꯑꯃꯅ ꯏꯅꯦ ꯈꯪꯗꯦꯗ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯕ ꯅꯠꯇꯦ ꯃꯔꯝꯁꯨ ꯃꯣꯛꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯃꯄꯥꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯒ ꯃꯆꯥꯅꯨꯄꯥ ꯆꯦꯜꯂꯛꯄꯗꯨꯒꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯅ ꯇꯥꯟꯖꯕ ꯁꯦꯜꯁꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯑꯣꯠꯄꯤꯈ꯭ꯔꯄꯣꯠꯅꯤ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯄꯣꯛꯄ ꯃꯃꯥꯗꯣ ꯑꯩꯒꯤ ꯏꯄꯥꯝꯒ ꯍꯦꯛ ꯌꯨꯝ ꯊꯪꯅꯔꯦ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤ ꯑꯉꯥꯡꯁꯦ ꯃꯃꯥ ꯂꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯁꯦ ꯑꯁꯤꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯅꯍꯥꯟꯋꯥꯏ ꯃꯧ ꯑꯃꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯗ ꯑꯣꯏꯔꯦ ꯑꯃꯨꯛ ꯑꯇꯣꯝꯕꯤ ꯑꯣꯏꯁꯤꯜꯂꯛꯏꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯦꯅ ꯑꯩꯈꯣꯏꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯩꯔꯥ ꯈꯜꯂꯨꯕꯅꯦ ꯀꯔꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯣ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯂꯩꯁꯥꯔꯤꯉꯩ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯒꯨꯝ ꯇꯧꯏꯅꯦ ꯏꯕꯣꯇꯣꯝꯕꯗꯣ ꯑꯗꯨꯗ ꯃꯇꯥꯔꯣꯏꯗꯨꯅ ꯂꯩꯈꯤꯕꯒꯤ ꯀꯧꯅꯈꯤꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯍꯦꯟꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯦꯃꯥꯅ ꯏꯅꯦ
ꯅꯈꯣꯏꯒꯤꯁꯦ ꯅꯊꯧ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯋꯥꯔꯥ ꯃꯤꯒꯤ ꯃꯤꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯉꯥꯡꯅꯕꯤꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯀꯌꯥ ꯄꯤꯔꯒ ꯅꯦꯛꯂꯛꯏꯅꯣ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯏꯕꯦꯝꯃ ꯅꯅꯥꯗꯤ ꯑꯣꯟꯊꯣꯛꯅꯕ ꯁꯤꯡꯈ꯭ꯔꯦꯅꯦ ꯂꯨꯝꯃꯒꯕꯨ ꯇꯥꯕ꯭ꯔꯥ ꯀꯩꯅꯣ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅꯖꯗꯦꯗ ꯑꯁꯪꯕꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯩꯀꯥꯏꯗ ꯄꯣꯂꯛꯇ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯀꯨꯞꯄ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯇꯥꯔꯤꯅꯦ ꯅꯌꯨꯝꯗ ꯅꯊꯧ ꯇꯧꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯃꯧ ꯑꯃꯅ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯃꯤꯋꯥ ꯉꯥꯡꯅꯖꯕ ꯅꯠꯇꯦ ꯂꯥꯟꯁꯨ ꯂꯥꯟꯖꯗꯕ ꯏꯆꯥ ꯊꯣꯏꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯦꯅꯗꯤ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡꯗꯨꯗ ꯀꯌꯥꯝ ꯑꯣꯠꯄꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯎꯔꯤꯕꯅꯤꯗꯣ ꯅꯃꯥꯏꯗꯨꯗꯨꯝ ꯏꯀꯥꯏꯌꯨꯅꯦ ꯏꯆꯦ ꯇꯥꯔꯕꯗꯤ ꯇꯨꯃꯤꯟ ꯆꯠꯈꯤꯒꯦ ꯍꯥꯏꯗ꯭ꯔꯒ ꯈꯠꯅꯕ ꯍꯧꯕ ꯆꯪꯕꯤꯔꯛꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯑꯣꯟꯁꯤꯟꯅꯕ ꯇꯟꯖꯩ ꯏꯀꯥꯏꯌꯦ ꯅꯪꯒꯨꯝꯕ ꯃꯥꯟꯈꯤꯅꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯧ ꯑꯅꯤꯗꯣ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯦꯃꯥꯗꯤ ꯂꯣꯏꯔꯦ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯄꯁꯤ ꯃꯉꯥꯏꯔꯦ ꯁꯥꯎꯕꯗ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯇꯥꯏꯅꯐꯝꯁꯨ ꯑꯣꯏꯔꯤ ꯂꯥꯟꯖꯗꯕꯤ ꯃꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯅ ꯄ꯭ꯔꯦꯃꯥ ꯃꯥꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯕꯨ ꯑꯁꯨꯛ ꯌꯦꯛꯅꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯄꯣꯠ ꯂꯩꯒꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯃꯃꯥꯅ ꯀꯔꯤꯁꯨ ꯂꯩꯗ ꯃꯁꯥ ꯉꯥꯛꯇ ꯍꯜꯂꯛꯄ ꯎꯕꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤ ꯏꯃꯥ ꯄꯣꯠ ꯆꯩ ꯂꯩꯔꯨꯅꯤ ꯍꯥꯏꯔꯝꯂꯒ ꯅꯁꯥ ꯉꯥꯛꯇ ꯍꯜꯂꯛꯂꯔꯦ ꯀꯩꯊꯦꯜ ꯈꯝꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯀꯅꯥꯒ ꯑꯃꯨꯛ ꯈꯟꯅꯔꯛꯑꯒꯦ ꯍꯩ ꯑꯉꯥꯡ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯁꯥꯎꯔꯤꯉꯩꯗ ꯑꯃꯨꯛꯅꯦ ꯃꯩ ꯊꯥꯔꯛꯀꯅꯨꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯕꯤꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡꯅꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯉꯔꯥꯡꯅꯀꯣ ꯍꯥꯠꯇꯣꯛꯂꯝꯃꯁꯨ ꯐꯔꯝꯒꯗꯧꯅꯦꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥꯗ ꯍꯥꯏꯌꯨꯁꯦ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯕꯤꯗꯨꯅ ꯀꯔꯤ ꯇꯧꯔꯛꯏꯅꯣꯕ ꯏꯃꯥ ꯃꯥ ꯀꯗꯥꯏ ꯂꯩꯍꯧꯒꯦ ꯈꯪꯗꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯂꯩꯀꯥꯏꯁꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯗꯨꯒꯤ ꯃꯤꯅꯥꯏꯗꯨꯅꯅꯤ ꯃꯥ ꯌꯨꯝꯁꯤꯗ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯅꯤꯗꯅ ꯅꯨꯄꯤ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯦ ꯌꯦꯡꯒꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯆꯪꯖꯐꯝ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗꯒ ꯍꯜꯂꯛꯇ꯭ꯔꯤꯁꯤ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦꯗ ꯏꯃꯥ ꯑꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯑꯩ ꯑꯁꯣꯏꯐꯥꯎꯗ ꯊꯣꯛꯎꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ ꯅꯄꯥꯅ ꯊꯝꯂꯝꯕꯁꯨ ꯑꯩꯅ ꯁꯅꯥ ꯁꯥꯖꯤꯟꯈ꯭ꯔꯦ ꯃꯤꯅꯥꯏꯗꯨ ꯂꯩ ꯁꯥꯗꯅ ꯑꯗꯨꯒ ꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯆꯥꯗꯧꯔꯤꯒꯦ ꯈꯔ ꯈꯜꯂꯨ ꯑꯉꯥꯡ ꯅꯠꯇꯦ ꯅꯪ ꯏꯃꯥ ꯄꯤꯔꯛꯑꯣꯁꯤ ꯈꯔ ꯀꯣ ꯄꯥꯕꯁꯨ ꯀꯨꯏꯔꯔꯣꯏ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯕꯅꯤ ꯑꯗꯨꯗꯅꯤ ꯀꯣꯛ ꯁꯥꯔꯤꯁꯦ ꯍꯌꯦꯡ ꯅꯄꯥ ꯍꯜꯂꯛꯄ ꯃꯇꯝ ꯐꯥꯎ ꯃꯤꯅꯥꯏꯗꯣ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯧꯔꯤꯒꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯤꯈ꯭ꯔꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯊꯣꯕ ꯈꯨꯝꯃꯁꯨ ꯌꯥꯏ ꯍꯣ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯈꯨꯝꯂ ꯂꯣꯏꯔꯦ ꯀꯣꯛ ꯄꯤꯔꯛꯑꯣꯁꯦ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯈꯪꯉꯦꯁꯦ ꯏꯃꯥ ꯐꯤꯖꯤꯗ ꯀꯤꯔꯤꯗꯣ ꯎꯔꯦ ꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯆꯥꯅ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯄ꯭ꯔꯦꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯇꯝ ꯀꯧꯕꯤ ꯅꯨꯡꯁꯤꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯣ ꯉꯥꯏꯍꯟꯅꯤꯡꯕ ꯃꯤꯀꯨꯞ ꯀꯌꯥꯅꯤ ꯆꯠꯍꯟꯅꯤꯡꯕꯁꯨ ꯀꯌꯥꯅꯤ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯠꯈꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯇꯝ ꯃꯥꯗꯤ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯆꯠꯂꯤ ꯅꯤꯡꯊꯦꯝꯅ ꯃꯆꯥ ꯊꯣꯏꯕ ꯅꯨꯡꯁꯤꯔꯤꯕꯁꯦ ꯐꯣꯡꯗꯣꯛꯇꯦ ꯐꯣꯡꯗꯣꯛꯂꯨꯔꯒ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯆꯤꯡꯅꯖꯩ ꯅꯨꯄꯤ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯣꯡꯗꯣꯛꯇꯦ ꯇꯨꯃꯤꯟ ꯂꯣꯠꯁꯤꯜꯂꯤ ꯊꯃꯣꯏꯗ ꯏꯃꯥ ꯃꯆꯥꯗꯤ ꯊꯣꯏꯕꯨꯔꯥ ꯂꯩꯈꯤꯕꯅꯤꯅꯦ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯂꯨꯅ ꯇꯧꯕꯤꯔꯕꯁꯨ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯌꯨꯝꯗꯤ ꯅꯠꯇꯕꯅꯤꯅ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯅꯤꯡꯉꯤꯗꯣ ꯅꯨꯄꯤ ꯁꯥꯗꯅ ꯑꯃꯨꯛ ꯏꯀꯥꯏꯁꯟꯅꯔꯅꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯃꯌꯨꯝ ꯑꯣꯏꯅꯕ ꯏꯃꯥ ꯃꯆꯥꯁꯦ ꯁꯤꯗ ꯁꯨꯝ ꯄꯨꯟꯁꯤꯒꯤ ꯂꯩꯍꯜꯂꯁꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯂꯇꯥ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯦ ꯍꯣꯏꯅꯦ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯁꯥꯒꯠꯂꯝꯕ ꯑꯁꯥꯒ ꯄꯨꯡꯆꯥꯏ ꯃꯃꯥꯗ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯍꯜꯂꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯃꯧ ꯑꯣꯏꯗꯧꯔꯤꯒꯦ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯅꯤ ꯁꯨꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯇꯜꯂꯤꯍꯦ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯑꯃ ꯇꯧꯔꯤ ꯑꯩꯅꯒ ꯏꯀꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯃꯆꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯔꯁꯦ ꯍꯥꯏꯕ ꯇꯁ ꯁꯤ ꯑꯣꯏꯔꯗꯤ ꯈꯪꯂꯝꯃꯅꯤꯅꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯃꯆꯥ ꯑꯉꯥꯎꯕꯗꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔꯕ ꯃꯥꯅꯁꯨ ꯌꯥꯏ ꯏꯆꯥ ꯊꯣꯏꯕꯨ ꯏꯃꯧ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅꯁꯨ ꯐꯔꯦꯗ ꯃꯤꯒꯤꯁꯨ ꯑꯣꯏꯗꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯂꯩꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯟꯅꯗꯦ ꯏꯆꯥ ꯊꯣꯏꯗ ꯍꯧꯗꯣꯛꯂꯒꯦ ꯋꯥꯐꯝꯁꯦ ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯏꯆꯥ ꯅꯨꯄꯥꯗ ꯏꯟꯁꯤꯜꯂꯒ ꯀꯣꯛ ꯐꯥꯍꯜꯂꯒ ꯂꯣꯏꯔꯦ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ ꯁꯣꯝꯗꯗꯤ ꯅꯨꯄꯤꯗꯣ
ꯆꯤꯛꯂꯕ ꯏꯪꯈꯣꯜꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤ ꯑꯃꯨꯛꯁꯨ ꯂꯇꯥꯅ ꯃꯥꯕꯨ ꯃꯆꯥꯒꯨꯝꯅ ꯇꯧꯕꯤꯕꯁꯤ ꯈꯜꯂꯨꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯃꯤꯅꯣꯛꯇꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯨꯡꯁꯥꯒꯤ ꯈꯖꯥꯏ ꯑꯅꯤꯗꯣ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯋꯥꯈꯜ ꯃꯥꯅ ꯑꯣꯏꯍꯟꯕꯅꯤ ꯇꯥꯏꯕꯪꯒꯤ ꯂꯩꯀꯣꯜꯗ ꯃꯅꯤꯡ ꯇꯝꯗ꯭ꯔꯕꯁꯨ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔꯗꯗꯤ ꯃꯅꯤꯡ ꯇꯝꯂꯤ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯐꯝꯂꯤꯉꯩ ꯇꯨꯡꯗꯒꯤ ꯅꯤꯡꯊꯦꯝꯅ ꯃꯥꯟꯁꯦ ꯀꯅꯥꯒꯤ ꯋꯥꯈꯟꯗꯅꯣ ꯈꯖꯥꯏꯗꯨꯕꯨ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯂꯤꯗꯨꯕꯣ ꯅꯨꯄꯥ ꯃꯥꯅ ꯆꯤꯔꯣꯜꯒꯨꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯗ ꯈꯪꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯝꯕ ꯅꯨꯄꯤꯗꯣ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯍꯩꯃꯥ ꯀꯩꯅꯣ ꯃꯆꯥ ꯉꯥ ꯐꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯥꯔꯣ ꯐꯥꯔꯣ ꯃꯌꯥꯝ ꯐꯥꯔꯣ ꯊꯣꯡꯉ ꯆꯥꯅꯕ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯨꯞꯁꯤꯜꯂꯤ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯤꯕꯗꯣ ꯅꯨꯄꯥ ꯃꯥꯅꯗꯤ ꯇꯧꯁꯤꯟꯅꯔꯤꯕꯣꯏ ꯈꯜꯂꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯇꯁꯦꯡꯅ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯄꯤꯗꯣ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯠꯅ ꯃꯆꯥ ꯃꯆꯥ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯦ ꯃꯆꯥꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯇꯥꯕꯗ ꯂꯇꯥꯁꯨ ꯆꯦꯟꯊꯣꯔꯛꯏ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯆꯥ ꯊꯣꯏꯕꯨ ꯏꯁꯤꯡꯗꯒꯤ ꯄꯨꯈꯠꯂꯛꯂꯦ ꯅꯨꯄꯤ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯂꯇꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯕꯦꯝꯃꯗꯤ ꯀꯩꯗꯧꯔꯦ ꯍꯥ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯏꯁꯤꯡ ꯊꯛꯆꯤꯟꯈꯤꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯍꯟꯗꯣꯛꯍꯟꯁꯤꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯑꯣꯠꯊꯣꯛꯈ꯭ꯔꯦ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯂꯇꯥꯅ ꯃꯥꯒꯤ ꯏꯅꯐꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯄꯨꯔꯛꯂꯒ ꯐꯤ ꯍꯣꯡꯍꯜꯂꯤ ꯅꯤꯡꯊꯦꯝꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯥꯅꯗꯤ ꯆꯨꯝꯅ ꯐꯥꯒꯤ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤꯗꯨꯅ ꯏꯔꯣꯏꯕ ꯍꯩꯔꯝꯗꯕꯗꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗꯣ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯦ ꯂꯇꯥꯅꯁꯨ ꯈꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯏꯃꯥꯆꯥ ꯌꯥꯔꯦꯕ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯅꯤꯡꯊꯦꯝꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯍꯦꯛꯇ ꯇꯧꯔꯝꯅꯦꯕ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯑꯗꯣ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯇꯧꯗ꯭ꯔꯦ ꯏꯃꯥꯆꯥ ꯏꯪꯗꯤ ꯈꯔ ꯏꯪꯉꯤ ꯍꯣꯏꯅꯦ ꯁꯦ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯐꯝꯂꯨ ꯂꯥꯎꯁꯦ ꯁꯨꯃꯥꯡꯗ ꯍꯥꯏ ꯅꯤꯡꯊꯦꯝ ꯂꯥꯎ ꯑꯉꯥꯡꯁꯦ ꯏꯪꯉꯦ ꯍꯥꯏꯁꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯣ ꯂꯥꯎ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯏꯃꯥꯅ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯀꯥꯔꯟ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯁꯣꯛꯍꯟꯅꯤꯡꯗꯦ ꯃꯤ ꯅꯨꯡꯁꯤꯈ꯭ꯔꯕꯣꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯅꯤꯡꯊꯦꯝ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯗꯣ ꯃꯆꯥ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯅꯤꯡꯊꯦꯝ ꯀꯣꯛ ꯍꯥꯏꯔꯣꯕ ꯑꯃꯨꯛ ꯁꯥꯡꯊꯗꯨꯅ ꯂꯩꯔꯅꯨ ꯃꯆꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯗꯅ ꯏꯅꯥꯛꯇ ꯅꯛꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯑꯗꯣ ꯅꯪꯒꯤ ꯈꯟꯖꯕꯗꯨꯁꯨ ꯆꯤꯡꯅꯗꯅ ꯍꯥꯏꯌꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯅꯤꯡꯊꯦꯝ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕꯗꯤ ꯐꯖꯅ ꯍꯥꯏꯅꯔꯔꯣꯏ ꯑꯗꯣ ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯌꯦ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔ ꯄꯣꯠꯅꯤ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯃꯥ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯌꯦ ꯃꯥꯃ ꯍꯩꯃꯥ ꯇꯥꯆꯧ ꯀꯩ ꯂꯩꯔꯒꯦ ꯁꯤꯗ ꯂꯥꯛꯄꯕꯣ ꯍꯌꯦꯡꯁꯤ ꯈꯨꯜꯒꯤ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯇꯧꯒꯗꯧꯔꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤꯁꯨ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯇꯧꯕ ꯌꯥꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯍꯜ ꯑꯗꯨ ꯃꯆꯥ ꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯕꯣꯇꯣꯝꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕꯒꯤ ꯃꯔꯝ ꯀꯟꯅ ꯍꯪꯂꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯃꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯊꯥꯖꯕꯤꯔꯔꯣই ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯨ ꯃꯥꯁꯨ ꯂꯩꯔꯤꯕꯅꯤ ꯏꯄꯥꯒꯤ ꯇꯣꯡꯕ ꯅꯆꯦꯗꯨꯕꯨ ꯅꯪꯉꯣꯟꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯄꯥꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯦ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ ꯐꯪꯗꯦ ꯆꯦꯟ ꯆꯣꯡꯈꯤꯕ ꯑꯣꯏꯔꯁꯨ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯑꯃꯠꯇ ꯂꯥꯛꯇꯦ ꯄꯥꯕ ꯐꯔꯦ ꯑꯩ ꯂꯩꯇꯕꯗ ꯌꯨꯝꯁꯤꯗ ꯑꯣꯏꯔꯝꯂꯤꯕꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯏꯕꯣꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯃꯥ ꯏꯁꯧ ꯂꯥꯡꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗ ꯃꯆꯥꯗꯣ ꯁꯤꯔꯝꯂꯗꯤ ꯐꯗꯧꯅꯤ ꯌꯦꯡꯅꯤꯡꯗꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯐꯥꯎ ꯏꯕꯣꯇꯣꯝꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯤ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯔꯣ ꯅꯪꯅ ꯁꯦꯜꯇ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯆꯠꯂꯨ ꯏꯃꯥ ꯈꯤꯇ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯑꯩ ꯊꯦꯡꯈ꯭ꯔꯦꯕ
ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯅꯣꯡꯃꯇ ꯂꯩ ꯀꯧꯕꯁꯦ ꯍꯥꯏꯔꯛꯂꯔꯣꯏꯗꯕꯅꯤ ꯐꯔꯦ ꯑꯩꯕꯨ ꯅꯆꯥ ꯅꯠꯇꯕꯗꯧꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯒ ꯍꯜꯂꯛꯑꯣꯏ ꯉꯥꯏꯈꯣꯁꯦ ꯉꯥꯏꯈꯣꯕ ꯄꯤꯔꯒꯦꯕ ꯏꯃꯥ ꯁꯦ ꯄꯤꯔꯒꯦꯁꯦ ꯁꯦ ꯄꯨꯔꯣ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯎꯀꯣ ꯇꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯦꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯤꯕꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯃꯤꯐꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯆꯠꯀꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯎꯔꯒ ꯍꯜꯂꯛꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯁꯣꯝꯗ ꯏꯁꯧ ꯂꯥꯡꯂꯤꯉꯩ ꯏꯕꯣꯇꯣꯝꯕꯗꯣ ꯃꯆꯥꯅꯨꯄꯤ ꯃꯆꯥ ꯊꯣꯏꯒ ꯂꯇꯥ ꯅꯤꯡꯊꯦꯝ ꯌꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯅꯣ ꯑꯁꯤꯅ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏꯗ ꯆꯠꯄꯤරුꯒꯦ ꯍꯩꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯔꯤꯕꯅꯦ ꯅꯪꯕꯨ ꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨꯃꯇꯪ ꯍꯥꯏꯔꯝꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯕ ꯄ꯭ꯔꯦꯃꯥꯒꯤ ꯇꯥꯠꯀꯤ ꯁꯛꯐꯝꯗꯣ ꯃꯆꯥꯅ ꯍꯥꯏꯗꯨꯅ ꯈꯪꯂꯕ ꯏꯕꯣꯇꯣꯝꯕꯅ ꯍꯪꯂꯛꯏ ꯃꯃꯥ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯅꯦ ꯀꯔꯤ ꯋꯥꯅꯣ ꯃꯄꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯕꯣꯇꯣꯝꯕꯅ ꯄ꯭ꯔꯦꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯠꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯑꯌꯣ ꯏꯃꯥ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯇꯥꯠꯀꯤ ꯁꯛꯐꯝꯗꯣ ꯎꯅꯤꯡꯗ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯔꯤ ꯑꯩꯒꯤ ꯊꯣꯏꯒꯤ ꯃꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤꯅꯤ ꯑꯩꯒꯤ ꯊꯣꯏꯕꯨꯁꯨ ꯅꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯗꯨꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯁꯤꯗ ꯆꯠꯈ꯭ꯔꯣ ꯃꯥꯅꯦ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯦꯟꯈꯤꯕꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯔꯧ ꯏꯃꯥꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯪꯕꯨ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯈꯤꯕꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯗꯅ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯃꯥꯅꯁꯨ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯝꯂꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯃꯥꯗꯣ ꯊꯣꯏꯕ ꯐꯨꯅꯕ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯁꯠ ꯆꯤꯡꯁꯤꯟꯈꯤ ꯃꯅꯥꯛꯇ ꯍꯦꯟꯃꯟꯈ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯃꯤ ꯑꯣꯏꯔꯒ ꯌꯥꯔꯦ ꯄ꯭ꯔꯦꯃꯥ ꯅꯪ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯕꯤꯔꯛꯂꯤꯕꯁꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯅꯈꯣꯏꯒꯤ ꯂꯩ ꯌꯥꯝꯅ ꯂꯩ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯒꯤ ꯃꯁꯛꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯎꯔꯝꯗꯕ ꯌꯥꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯉꯛꯁꯝ ꯄꯥꯏꯔꯒ ꯏꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯂꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯕꯣꯇꯣꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯅ ꯋꯥꯔꯛꯂꯒꯦ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯝꯂꯒꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯋꯥꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏ ꯁꯥꯔꯤꯗꯨꯕꯣ ꯃꯧ ꯑꯃꯅ ꯅꯆꯥꯅꯨꯄꯥꯅꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯅꯥ ꯊꯠꯀꯗꯧꯕꯒꯤ ꯇꯧꯔꯝꯂꯤꯕꯁꯦ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯁꯨꯝ ꯊꯦꯡꯅꯗꯕꯒꯤ ꯇꯨꯃꯤꯟ ꯂꯩꯅꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯗꯒꯤ ꯉꯁꯥꯏ ꯁꯦꯜ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯒꯤ ꯁꯅꯥ ꯊꯠꯀꯦ ꯇꯧꯔꯨꯔꯤꯕꯅꯣ ꯏꯃꯥ ꯀꯣꯟꯅꯗꯕ ꯑꯗꯨꯒꯤꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯍꯥꯏꯗꯧꯗꯣ ꯄꯤꯔꯛꯂꯔꯣꯏ ꯈꯟꯕꯒꯤ ꯏꯁ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯃꯊꯣꯡ ꯆꯥꯗꯧꯔꯤꯒꯦ ꯃꯤꯒꯤ ꯃꯆꯥ ꯑꯁꯨꯛ ꯐꯈ꯭ꯔꯕꯁꯤꯗꯅ ꯃꯤ ꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯃꯆꯥ ꯐꯠꯇꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕꯁꯤꯅ ꯁꯦꯜ ꯄꯤꯁꯤꯟꯗꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯍꯜꯂꯤ ꯅꯆꯥ ꯃꯥꯡꯍꯟꯕ ꯃꯃꯥꯅꯤ ꯏꯕꯦꯝꯃ ꯅꯪ ꯃꯃꯥ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯅꯆꯥꯁꯨ ꯆꯥꯔꯣꯏꯌꯦ ꯌꯥꯔꯦꯗ ꯏꯆꯥꯅ ꯁꯅꯥꯗꯨꯕꯨ ꯊꯠꯇꯨꯅ ꯂꯧꯈ꯭ꯔꯕꯣ ꯂꯧꯗ꯭ꯔꯕꯗꯤ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯌꯥꯔꯦ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯏꯕꯣꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ ꯈꯔ ꯋꯥꯔꯛꯎ ꯅꯨꯄꯤ ꯑꯉꯥꯡ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯃꯗꯤ ꯋꯥꯍꯟꯒꯅꯨꯀꯣ ꯅꯍꯥ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯊꯝꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯃꯇꯨꯡꯗꯁꯨ ꯑꯁꯨꯝꯅ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯐ ꯐꯠꯇ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯏꯕꯣꯇꯣꯝꯕꯒꯤ ꯋꯥ ꯇꯥꯗ꯭ꯔꯒꯗꯤ ꯏꯕꯣꯇꯣꯝꯕꯅ ꯃꯌꯥꯝꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯃꯃꯥ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯀꯔꯤ ꯌꯥꯗꯅꯤ ꯃꯤ ꯍꯥꯠꯄ ꯉꯝꯂꯛꯀꯗꯧꯔꯤ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥꯁꯦ ꯑꯩ ꯀꯤꯔꯦꯅꯦ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏꯅꯦ ꯑꯩ ꯏꯕꯣꯇꯣꯝꯕꯅ ꯌꯥꯔꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯀꯜꯂꯛꯄꯅ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯐꯪꯗꯅ ꯂꯩꯗꯣꯝ ꯇꯥꯔꯕ ꯆꯤꯛꯂꯥꯒꯨꯝ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯍꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯁꯦ ꯎꯕ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯏꯆꯦ ꯍꯣꯏꯒꯤ ꯂꯃꯟꯁꯦ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯑꯣꯏꯔꯗꯧꯅꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨ
ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ ꯑꯩꯅꯅꯦ ꯈꯪꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯌꯥꯏꯗ ꯏꯆꯦ ꯃꯈꯣꯏ ꯃꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤ ꯁꯣꯝꯗꯁꯨ ꯑꯍꯜ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯣ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯅꯨꯖꯥꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ